Manipur People's Party MPP gi Yangkhaini Thoi Suba Foundation de ngasi Imphal gi Polo Ground maningda leiba party asigi office ta pangthokre lamdam asida thokliba wathok kaya MPP na matam pumbada thinagani haina party asigi president Oinam Jogindro na haikre Thobal district ki Khangapok assembly constituency gi manung chana leiba Wangbal Part 2 gi Educational Gym Club EGC gi nauna saba sanglen amadi community hall sing ngasi Khangapok assembly constituency gi MLA Okram Surja Kumar na sangaduna miyam da kusina kre mai gi awaba khara makhai di koklabanina ising gi awat apa asi mention ba honera gani haina Khangapok kendra gi MLA Okram Surja Kumar na kendra gi miyam da thajaba pi kre MLA sing da piriba local area development fund asi topographical area da yenglaga pirabadi khara hena fagani haina phungyar kendra gi MLA ke lesio na phongdokre Imphal da numin ini sumna pangthokiba International Maitai Pangal Convention lisingoni taramapan da saruk yaruraga halakpa Bangladesh ki Maitai Pangal delegation team singbu Jiribam da okpagi tharmama Bangladesh Maitai Pangal delegation reception committee Jiribam na Islamabad ki community hall da pangthokre More taun manung da internet system nungai hanabani haiduna BSNL gi nauna install tawkiba new generation network NGN kawa ama hapkhraga tha ama mathau tawdamana consumer kaya ama ningba kainare Imphal East amadi West District Police Commando gi kanguna ngarang tungan bamfamda thibu humbagi thabak sathabada Pripak Pro gi nupi lanmi ama aduga KCP Noyon Group ki lanmi ahum phagat pangamkhrai Minister Hongdo Hongjin gamari lenena Chief Minister N Biren athuga matam gi manungda center gi lusing basing unanabgi damag Delhi sanaba thorang tawkhrai Ningthamtha oibaga loinena lamdam asida ingbagi chang nongmanonggi hengalakli ngarang lamdam asida ingbagi chang Celsius degree ani dasmik sino ani oike Bir Lachit Sena gi lusingba Sringkhol Chalihagi mayumdasu Criminal Investigation Department CID gi kangbuna ngasi ayuk thiba humbagi thabak sathakre National Investigation Agency NIA nangrang Krisak Mukti Sangram Samiti KMSS ki lusingba Akhil Gogoi gi Guwahati gi Chanmari Manaki Nizarapur da leiba mayum amadi party gi office ta thiba humbagi thabak sathakre NIA gi timaduna NHPC ga mari leinaba che sangsing Akhil Gogoi gi PAN card identity card amadi bank document sing yum adu dagi phagat khre Myanmar border dagi sumnatagi kilometer mangarong khatamak chatlaga leiba Mizoram gi konung Aizol da leiba yum amadagi BSF ki kangbuna Myanmaris lalhoba singna losin dona thamlamba oigani haina thajaba nongmai amadi grenade launcher sing phagat pangam khrai Central Philippines tangarang Christmas Day numita khangogdana humjilakiba Typhoon Fanfane na miyoi taratruk hatkibaga loinena yum kai yauna malchang kaya amang ta thon khrai miyoi kya na awana nanghan khrai hairi Global International Martial Arts Federation GMAP ki media makhada Thasagi kuntaretagi hogduna kumapan fawba Silkgram Panjabari Guwahati da Bisam Martial Arts Academy BMAA amadi Chinese Shaolin Kung Fu Federation CSKM na sinduna bangthokadaba marirak suba annual National Martial Arts Games da saruk yagadaba official tara amadi sanaro yangkai ngasi Imphal thadokre sanaro singasina lamdam masigi mingchat porako oisanu sanaro sing yokhatpada amadi afaba tinjang kaijang da bakunai ama ohenna bahona bada mipung khudi makki thodang lei haina Gangnaipa Group ki chairman Takhelambam Jeffrey na phongdokre Muslim Students Union Manipur Lilongna Wakaf Board ki regular takraba oja singna paisa khongatuna sain ngaina khre haina maral sikibadu yumpham yaudaba aranba pawni haina All Manipur Madrasa Modernization Teachers Welfare Union na phongdorakli Wangoi Municipal Council gi beneficiary singna Housing for All gi phangpham thokpa senpham sing masa masa gi account paisa hapkhre amadi sayana ba amata laite haina council asigi chairperson Longjam Iboto na haikhre Kaksing District ki Kaksing Phoksupa Laikai dalaiba Kaksing Higher Secondary School Kaksing gi Administrative Block amadi classroom yauba ka tara leiba school sangasi Manipur lenga ki Education Labor and Employment Minister TS Radesham na sangakhre Lakliba December 19 dagina January 3 lisingani kun fawba numitara ni sumna District Sports Complex Wangjing Kodam Popi Lampak pangthokadoriba mangarak suba Singju Festival gi manung chena January 5 lisingani kunda Miss Singju Queen lisingani kun pangthoklagani haina Singju Festival lisingani kun gi brand ambassador oribi international model Daina Mayang Lambamna phongdokre FCI gi fazin kiba sinmi singi pikliba masa singna mapa sing thadok piyo haina uripok ta khongjang changsin khrai
Imphal East District ke lamlai kendra gi manung chanba PMGSY gi makhada thong sanaba urep uyung tamnamlaga atopa mafam da hongdokkinaba laingak na firep lawrak liba asi yaroi haina jesina laingak ta section wa thamkhre Imphal gi mapal kangjebung da sathariba umpuni thoi suba sisi met king asi sanakiba ahum suba pre quarter final match da mobile line FC Lamjaubu Panjil ani sino da maithiba pikre CPI gi National General Secretary D Rajana RSS amadi BJP na Bengaluru da leiba party gi officer landa ki bamadi party gi leader sing niyam kaina detention tawbi thongbu CPI gi National General Secretary D Rajana akan momong da yaningda phongdorkli Laikhidrabi Mahairoi Ningthogjam Baby Sanada dedicate tawba hada ita haina mingthonba music video album gi cassette amang asi BT Rota leiba Rumahal Theater da MLA Joy Kishan na hongna bi matung ina phongkhrai